आकाशवाणी इम्फाल Ngangom Kiran पाउ पाजरी अहानबद मरुवैब पाउ मणिपुरदा महौसागी चनबी अमसुंग हराउ तयामबग लोइनना निंगोल साकोबुत कुमै पांगथोखरे मणिपुर विधानसभा के सीट हुम्फुमकी ड्राफ्ट फोटो इलेक्टोरल रोल ngasi फोंखरे नेशनल प्रेस डे नुमित ngasi राज्य से पाउमिनी पांदा कुमसी सहीगी मणिपुर स्टेट जर्नलिस्ट अवार्ड पीदुनि kai kumnakre मणिपुरदा कोविड-19 के नव केस सामा हुम्पुत्रा निपान थेंगनबग लोइनना अपुनब पॉजिटिव केस लिसिंग कुनिथोय सुमन निफुमापन सुरे अमसुंग श्री नीतीश कुमार न बिहार दा तरेलक खन्ना मुख्यमंत्री ओइननबगिदमक ngasi वासक लौखरे Laibak asina malem ge laisat oiriba COVID-19 ge mayokta punna amatoina lanthengnari lamdam sigi miyamna sakhangnaraba mioi kayanasu lantheng asina mai pangnabagi damak Akashvani Imphal gi ipawgi kuthangda mipum kunimakna araiba thawong ahum face mask upa amagamaga phuttaruk lapna laiba mai mit amadi khutsa toina hamdoktuna taru tanana thamnanaba apil tawri Manipur ge sangnai raba saisakpa sagol sem tijendrana COVID-19 dagi ngaktoknanaba apil tawraduna hai Mayam pumnamakpu sagol semti jendrana kurumjari hojik phawgi oina COVID-19 bu fahanba ngamba vaccine amat puthoktriba maramna laichet asidagi ngakthoknaba amat tangairaba pambaidi section bahaibasina oiri sarkarna laichet asi thingnaba honariba asigi mathakta aikoi pumnamaksu bahap taminaduna laichet asidagi lapthoknanaba tangai fadaba niyom ahum asingak na chatminasi aikoi khudingmakna yumdagi mapan hek thorakpaga face mask soidana upsi sapon natraga hand wash sizinaduna khutsa sengna hamdoksi amasung mi amaga gi marakta foot tarukki social distancing thamsi section bahaibasina isha gi amasung aikoi gi nungsiraba imung manung amadi miyambu laichet asidagi kanba ngamgadauribani mayambu amuk kahanna khurumjari Hauzik mapung oiba pau mahausaagi chanabi amasung harau tayambaga loinana Manipurda ningol sakobu kumai pangthokre mama mapa mabung mawpasingna mache masal singbu mathel lukoi kya langduna pija pithak tawraba matungda achamba khudol piduna mache masal singdagi yaifa mangol ni hobana kumai asigi mapung oiba saktam oiri tongan bulup kharnasu ngasi ningol singbu punna COVID-19 ge asopi ngakna sakobu gi thorum pangthoknaki Ningol sakobu kumai ge mari lenana Manipur ge Rajyapal Dr. Nazma Heptullah Mukhyamatri Nongthom Biren Singh yauna lusingba kayana miyamda mapungoina ningol singda yaipa paujal piri Imphal ge Rims Hospital get manakta nga sayok pung mapan kar helakpa doida boma ma pokhai bida mioi ani sokle adumoinamak makoi ani gi phibam kudong thiningai oidre hairi police na thaudok adugi matangda thijinba gi thabak chathari Manipur Viधानसभा की सीट हुम्फुमकी ड्राफ्ट फोटो इलेक्टोरल रोल ngasi mari lenaba इलेक्टोरल रजिस्ट्रेशन ऑफिसर सिंगना फोंखरे राज्य की जॉइंट चीफ इलेक्टोरल ऑफिसर न थोकप चेरोल मदहाई राजनीति दल सिंग मदि मियामना मसी ERO अमसुंग ERO सिंग ऑफिस नत्रगा चीफ इलेक्टोरल ऑफिसर मणिपुर की वेबसाइट येंगबो यागनी विधानसभा केंद्र खुरिमा की ड्राफ्ट इलेक्टोरल की नमथोकलब कॉपी अमम सखंगनबा राज्य मदि जाति थाकी राजनीति दल सिंग द लेमना फंगनगनी Special Summary Revisal Listening Kunmato Sung Asidagi Hore, Masi, December Taramanga Fawsatagani. Hayu Matamasig Manung the Botter Sinamako Giming Hapsinba, Loktok Panatraga, Sumtokpa Yagani Hari. Online the Enron Toning Basingasu website botterportal.eci.gov.in the Tawiyagani. Miam the Maru in an Harol Sinda, Ming Chalaknaba, Makoy Puning Togat Poina, I am ready Haina, Ming Tonba, Multimedia. Coordinated Awareness Campaign su ngasidagi haure National Press Day gi thorom ngasi Manipur gi paumini panda kumsi sahigi Manipur State Journalist Award pidune kai kumna bot kre sanaleba editor Ngangom Kumar kumsi sahigi Best Editor Award pikre thoromadu do wangang bada IPR gi Commissioner M. Joy Singh Nahai, journalist Singh na maning tam na phongdok na bamadi kunai ama sengwat pada masigi maroi budu unabagidamag na medasi palan tawani magni media gi meo singda kunai da kanagadaba mongda makhoi gi lokphom topa daite masak khangna tabak tawna ba appeal tawki thoromadu da IPR gi director Ice
Balkrishna su saruk yaki tharmadu tongan category ni panda media gi miyosingda Manipur State Journalist Award piki sanalaiba ki editor Ngangom Kiran kumsisai gi best editor award piki atai mana fangkiba singa dudi sanalaiba ki KS Shankar NG Suraj Kumar M Kennedy KS Ravi Kumar Naharul Thaudangi Khetri Magazine Shanghai Express ki S Aruna Madi Ponaphamgi A Ranjit nei National Fresh Day Palan Thorungi Numitning Matungi Sasanda COVID-19 Lachit Manungda Media gi Thaudang Musung Masina Media the Piba Sapu Haibasida Workshop of Pangtoki Workshop of the Resident Outreach Bureau Imphal gi Makok Dr. Aribam Ibomsa Sarmana Moderator Oiki Workshop of the Media gi Lamda Thabak Tawriba Miyakiana Resource Person on Wanganki Namedasik Mari Lenena Mukhyamantri N Biren Singh na media gi miyosingda yaifa paujal piri Twitter da thagat pa mahaki paujal da Mukhyamantri na laibaga sigi thaina dagi chanarakpa thawong sing ngakpa galena ganatantra gi mapangan kankan hanana bagi namak masagi oijaba thadaktuna thabak toriba sing maphamda ikai khumnaba utli ngasigi namedasida Press Council of India su moral watchdog ama oina thabak puba haukibani Numedasik Mari Lenana Uparashtrapati M. Venkaiah Naidu na media gi lamda thabak tawriba singna nungaya phongdorkli Sri Naidu na hai press ki ningkha tambada singnarakpa khudimak asi laiba asi miyam gi mayoktani amasung mipum khudimak namasi thingnaba honagadabani Press Council of India na sinduna jati gi press numit ki matangda pangtokhiba webinar amada piba video message da Sri Naidu na hai maning makha tamba masunga kiba laitaba press haibasi yaudana ganatantra kaidungai da sumapung phabangam loi miyam da sakti piba masung laiba asige swarta da thabak tawbada thoidok hendok puthodang lobgi da mahangna press buthagat pa phongdokki Gृह मंत्री अमित शाह न सुजाति की प्रेस निमित कमरी लेने न मियाम द नुंगाय फोंदोरकली ट्विटर द थागत पवारोल सिरि शाह न हाई लेबासे की युमफम हेन ससल हननब मीडिया की कांगबुना सोक्थब लैतना थबक तौरी Information Masung Broadcasting Mantri Prakash Javadekar na hai Press ki ning tamba haibasi ganatantra ki mapungoyo pandamni Press Council of India na sinba webinar da Sri Javadekar na hai Press ki ning tamba da singnarak paibasi apaba thabak nati mahag na hai media na fanglibaning tamba si daita khang sijnagadabani masung sarkar na makoida thajaba thamlibasi media na su kudam oin utkadabani Sri Javadekar na hai TRP ki matangda yangsinanaba sarkar na committee masamle masung masina athuwa matanggi manungda makhoi ki report pikhalagani tabiribu pawsi Akashvani Imphal lagini Manipur da COVID-19 ganawa case sam humputra nipan thengna bagaloina apun positive case lising kunithoi shumna ni fumapan suri Rajya COVID-19 common control room na thokpa cherola madahai haukyo pung kunmari da mi ohum sikhi bagaloina COVID-19 positive oiba sikhi mi gi masing sani kunmari sure hairu matam sig manungda anaba sani kunthrapan nawa phadun discharge tokhi bagaloina nawa phakhi mi gi apun masing lising tarani pan sani pan kunthrani thoi sure nawa pharpu ge sangsa da marphumanga dasmik mari shunoni hauzik active case lisingani chamapan marphutara humdoi lairi Laibak asigi miyambo COVID-19 dagi ngaktung anaba tangai phadab sana kalung sing ngak nusatnabagi matangda Pradhan Mantri Narendra Modi na hawdokhiba jana andolon campaign Manipur sumai pang chathari miyam gi lusingba madi sarkar gi makok thongba official kaya nasu campaign asibu mapung phana naba miyamda tangai phadab sana kalung sing ngak nusatnaba leptana appeal tongnarakli jana andolon gi ihau sagatpa oina miyam da piwa mahaki appeal da United People's Front UPF ki president Warepam second na hai Hojik malemda COVID-19 ki laina na hengalakliba asidagi ngakthongnaba World Health Organization na yanaraba wafamsing aikoi punna ngakminasi ahanbada yumdagi mapan thokpada soidana face mask upiba ani subada miyam punba mafamsingda social distance foot tarukdagi tadana ngakminaba ahum subada aikoina khut sa singasi sapolamadi hand sanitizer na phajana hantok piba hariba wafam om singasi aikoi ngak na chaminaduna COVID-19 ki laina asi aikoi punna thengnaminarasi All Manipur Muslim Organization Coordinating Committee Amukok ki President SM Jalan na miyam da COVID-19 dagi ngaktung anaba appeal tawraduna hai COVID-19 dagi miyoiba khunai se kannanaba aikoi punamak punna daita lominarasi yom dagi hek chathokpada face mask soidana upiyu mi amaga gi marakta yamdrabada foot talukti social distancing mental tawminasi
सापोन नत्रगा हैंड वाश सिजनदुना खुदसा सेंगना अमसुंग तोइना हामतोकपियु कोविड-19 हाइबसी अखोई गी लमचत साजत अमसुंग अंडरस्टैंडिंग ना माइथिबा पीगदबा पेंडेमिक अमनी थवैदबदगी अखोई लाइफ हेन रिस्क लौरोइसी नुमित निनि चथगदबा नॉर्थ ईस्ट ग्रीन समिट की मंगा सुबु मिफम ngasi IIT Guwahati da hokre Biggoyor NE Foundation amasung IIT Guwahati na sin mifam adu hodokpagi thoram da wangang muda Lok Sabha Sadasya Dr. R.K. Ranjan na hai aikhoina tungi mirol gi yaifana bagi damak umang wamang yokhat patangai phade mifam adu da postal stamp amasu puthokki Rainforest Research Institute Jorhat na puthokpa larik amasu launch tawki COVID-19 climate change amasung disaster management ki matang da training program ama Rajya Relief and Disaster Management Vibhag ki makhada Directorate of Civil Defence na sinduna nomoi aiba miyam mubhap tahan bagi thorm amanga si none jila gi longmai part 1 da pangtokre thormudu da khanghai kya na COVID-19 da gi ngak thong na ba section thorang landslide management amadi climate change na singbagi matang da wangang ki Tamenglong jila gi manung da sakut thorangi thabak paikhat pada apan mapiba madi sel gi demand tawusingi matakta ain gi matung ina thabak lokalagani jila asig deputy commissioner Armstrong Pamena thokpa cherol madahai jila asig manung da civil society organization kharana sakut thorangi thabak paikaliba sarkar gi madi lanai gi agency sing madi thikadar singdagi sel gi demand tawu yawre haibagi pau phangle asingba thong asina afawlengak sasan parakpada chaungna apan ba tholi miyamna karigumba pendaba lerbasu deputy commissioner gi office नत्रगा मरिलेनब डिपार्टमेंट सिंगा वरी साननबसु सेरोलदुन हाइरी आकाशवाणी इम्फाल लगी पाउ ताबेरी बिहार दा नीतीश कुमार तरेलक सुबताम गे होइना मुख्यमंत्री की फम पाइननबगिदम ngasi wasik लौक्रे पटना की राजभवन ngasi नुंगथिल फांगतोकी बथोरम मदा राज्यपाल फागु चौहान ना महाक पथबक पाइबा मदी अरोन मंगाकपगी wasik लौकी बीजेपी की लेजिस्लेचर पार्टी की लुसिंगबा तरकिशोर प्रसाद मसुंग डेप्यूटी लीडर रेणु देविशु उप मुख्यमंत्री सिंगोइन वासक लौकी वासक लौकी थोरमर बीजेपी की प्रेसिडेंट जेपी नड्डा मसुंग गृह मंत्री अमित शाह सु याउकी पटना दंगरंग पांगतोकी बनौन खल्लब एमएलए सिंग मदी एनडीए की लुसिंग बसिंग याबु मिफम मदा श्री नीतीश कुमार बु यनब लैतन मखोय की लुसिंग ब ओइननब खनकिबनी हंदक पांगतोकी बिहार विधानसभा के सीट सनी पुहमदो की मिखल द एनडीए न सीट 115 फंगदना एब्सोल्यूट मेजॉरिटी ओइकिबनी लेबाग सिदा कोविड-19 na nabadagi farakpugi sangsada marputara humdoi dasmi kani taret yawre hokyo pung kunmari da covid kana ba lisingni pumdo hena na fakhi haksal mantraloy gi pau matung inna lebaag sida covid-19 dagi na fakyo mi gi masing lak marpuni thoi lisingni pumapan hele hauzik active case wariba mi gi masing asi apun positive case ki chada manga dasmi kani taruk khaktani lebaag sida hauzik active case lak mari lising humpu manga leiri Hauki pung kunmari dalaiwas da COVID kena wa case lising contract songani funipan thana ki bagalone na apun positive case ki masing lak mari funipan lising ni pumanga hele mantraloy na high section thorang sing mapung phana paket padagi naw farakpagi sang hengalakli amasung sibagi sang na antharakli hojik leba sida COVID-19 dagi sikibu sang asi sada amadasmik mari taret khaktani masi malemgi oina khwaidi ki tarba changni hauke pung kunmari da myoi samri kuntramanga siki bagalona na COVID-19 dagi sikiba migi masing lakma lesing kuntra subna homputra sure loisilakpada COVID-19 dagi ngakthungna ba face mask upa futar klapna na laiba khut samadi mai mit taru tanana thamba haiba asamba thong ahum asi ngak satpinaba amuk hananing singjari अरोइबदा मरोयो पाउ अमहन्ना मणिपुरदा महुसागी चनबी मसुंग हराउ तयामबग लोइनना निंगोल चाकोब कुमै पांगतोखरे मणिपुर विधानसभा के सीट हुमफुमा की ड्राफ्ट फोटो इलेक्टोरल रोल ngasi फोंखरे नेशनल प्रेस डे निमित्त ngasi राज्य सेगी पाउमिनी पांदा कुमसी सहीगी मणिपुर स्टेट जर्नलिस्ट अवार्ड पीदुनि काई खुमनखरे मणिपुर कोविड-19 गनबो केस साम हुमपुत्रा निपान थेंगनबग लोइनना अपुनबो पॉजिटिव केस लिसिंग कुनितोय सुमननि पुमापन सुरे अमसुंग श्री नीतीश कुमार न बिहार दा तरेलक हन्ना मुख्यमंत्री ओइननबगिदम ngasi wasak लौखरे पाउ लोइजरे